Numidangduda mumbaina nickhiba adungai oikiba mumbai tek adugi warini akiba warini Karachi gi jahaz thangpham yorakhi makoi taramukak thouni jai ni jai lap lo mafam amada onthok pathaba ama tawrudoini khanduna hi amada tonglaga thaurakhi mumbai pangna makoi gi wakhanda chingnaba supoki mafam duda yodringai thawai mangkhidra natraga makoi na khaliba ado mapung phagadra kaina wase azmal Amerika sapna phasi gi mangda lirambado malem na khangna khre ta na khre arot pawanati madugi saruk amani makoi taramuk se train torakhibani Pakistan da Mumbai mai tharubagi tamak makoi na khalli thabak adugi mahutta makoi gi family ado laira bagi lai dagi free oiragani paisa phangnaga asumna hi ado thorakhre makoi taramuksu wa thoina ngangna de hai wa yamna nganganu haibagi order ra kaino minute kunthra muki lambi laglaba tungda MB Al Husseini koba chawraba merchant navy jahaz amagi nak yorakhi makoina tonglakpa hi ado thadok lamle aduga merchant navy gi jahaz adu kaaki jahaz adu da mission adu da changada pochai loina suna leiramle jahaz nongpok mai kai pangna kanna thorakhi makoi taramukpu welcome tawi jahaz manungda aduga meeting ama tawi makoi room ama da kausili meeting hall aduda table ama da laptop ama lei hai madu on tawduna makoi na tawrugada plan purmak takle karam mafam da kanana kari tawni punumak loina takpire makoi tara se team manga thokle team khuding da mi ani ni Amerika sapki team ga ma loina na Muhammad Ismail Abu Ismail Khan kauba sini ani suba team gi pakang ani duna Abu Akasha amadi Abu Umar ni hai ahum suba team gi miyo ani adugi mingna Abdurrahman amadi Abu Ali ni mari suba team dana Abdurrahman amadi Afatullah kawi hai aduga manga suba team dana Shuaib amadi Umar matang aduda kasapna khanki maga loina na lakminaba sing aduna maming sing change tawna brahaina adubu madu hangbagi permission leikidi tuminna sum lei Amerika sab amadi magi partner de piba target ado historic railway station amagini atai team dasu ma da piba target adugi matang ta ningthi jana khangjinna ba hai mepi adubu phajana yengna ba makoi da hai makoi adu madu piri basing ado steady tawi khangjeli jahaz ado leptana cheli ahingi pung 12 henjilaki lapna piklaba light sing ngan bagi saktam u phangi maduda jahaz ase lepkhre amasung tapna tawduna nongale mission adu gi pungja naksilak pani mase ayuk angan ba adu da ui nga phaba hiyama hi adu gi ming kuber gorami makoi taramuk kuber kauba hi ase kausinduna maduda kakhatle kuber ase Mumbai pangna thorakle kuber hi adugi mapu adugi mingna Solanki kawi nga phaba mini hi ado Solanki bu asum thawhalami Solanki na hi adu 21st November da nga pharubgi damak Mumbai dai thorakibani kuber se leptana thorakti cheli lambi da coast guard na kuber bu thali Solanki coast guard ki hiedu da kakhatli makoi gi niam la kaino kai no khara hainaram daga amuk magi hi da lakhi Solanki na kaidung nungda khalam loi makoi tara do kari gi lakpano plus coast guard ta madu gi wakhal su leiram loi mafam adagi Mumbai gi saktam di ure kober da tongliba makoi na ngairi badi numidang ki matam maduni numidang su yoselaki tamna kuber ge mapu Solanki bu makoina bye toromki loisilamki Solanki khaktani makoi tarabu sangsangna phajana uhoba wari sanhoba adubu mati mittumkhre makoi tara adugi nakta yoromi grenades automatic rifle dry fruit amadi chak lam darba tablet sing kuber jahaz aduga konana
hi macha ani masu nap laga yaw bujani hi macha ani su pui makoi rubber gi hi ni madu tong laga makoi tara mission adugi damak lakle amorom da kuber leptuna samudra da lehore mathanta magi mapu adugi asi bahakchang puraga loinana madu da yaw hori kambal tara mari winter jacket khara toothbrush toothpaste diesel can ahangba ama foreign t-shirt jangya masiga loinana karachi gi darji na turakpa phi kharaga shaving cream milk powder ata packet ama detergent powder packet punumak se Pakistan company singini masiga loinana multan gi company ama tagi namaz ki tupi ama suyawi hai aduga loinana urdu ne iba metal plate amasu yawi loinana handcuff ahum punumak ase kuber da makoina tharamki makoi gi pochei sing aduna takpadi makoi Karachi degi journey horak poi geni sini amarom da makoi nongthil wairam gateway of India gi nakte orakle gateway of India na sathi khaba makoi adu pu yengdur leirami 26 November gi nongthil wairam ni samudra da nungti gi matawgum nga phabasing nga phanari gateway of India da koirak pasing enjoy tawnari jahaz sing chatli lakli normal life ni nuai yai fanari khek nari lanari cha thaknari numi changsin khre mam tharakle Taj Mahal hotel seng naure makoi tara mukse rubber gi boat ani da tonglak le aduga maya maya da changsilakle amarom da missing magi yumda hannabagi tamak road Mumbai gi road sing busy ni amarom da makoi tara city da kabi gi damak hi ado thangpham yengli kapam yengli hi amadi hotel Taj ki hek nak ta khami amasung pakhang khar kumi namganda bag amam yali makoi dudagi ani manaku da laiba yamna phawraba maming chatpa restaurant Leopold cafe gi maikai da changsile aduga ani amana Mumbai gi chauthok chaningai oirba hotel Taj ki maikai da chatkre amarom da mathangi hi adu da tongba makoi tarukna Mumbai park lom da kakhat ki amasung mi ani gi team tawraga magi target ki maikai pangnakhre ani amana Chhatrapati Shivaji railway terminal ki maikai da chatkre ani amana Nariman Bhavan da tamkhre aduga ani amana taxi tonglaga Oberoi hotel ki maikai da chatkre chillaba Mumbai gi street sing da chatnari me mi sing maduda duty lairiba police sing hotel amadi restaurant sing da chariba thaknariba mi sing na ngahak matung da oidoriba Mumbai gi phiba madu gi matang da khalluti mioi bani tungda lakada bu kanana khangba Mumbai da di mi khuding bu welcome tawi Mumbai da mi lakning ba mafam da ge laktuna nungai ai phana laibi ai nungai khraba city ni Mumbai di mi puru makkini haibi ai adubu handak lakliba mi sing adudi minung si chendra ngaktani haibase Mumbai na khanghaudre 26 November gi numidang do cafe Leopold da mausagum mi tili chanari thaknari pung mapan makhai taba duai da pakhang ani makhuto automatic rifle ga changsin ki aduga ikhang haudana kap pahuki asum ta kapi firing ni kadai da kanada kapi buno khang manate Hollywood film da amuk madu gi saktam da ubu phangi haina li nei kanana su khalu da ba mong do oikibani mi kaya nongwe maru na pankre sikre hing na hing tare mathung maram nai kidri mi punama koi chen na kre asok apan kan bagi mi leiti masa gi thawai kan na bagi Leopold restaurant cafe asida nongmei gi khonjel loidri madudagi khajik lapna leiba Shivaji Terminus railway station da su nongmei makhol tare Azmal Kasap amadi Ismail Khan gi rifle dagi maikhu hawu makai maru thokli mafam khuding asibagi asiba ngaktani igi tani koi chen nariba amadi kap palauna bagi khonjel tani mission ado yang launa chathari tanja sida vile parle da taxi amada bomb pokai ki ngai hak tu da Mumbai nikre taxi tu da tongba sing amata hingaudre mi singna choi thakraba kyan phajin bagi matam bu phanghaudri amuk ka taxi amada bomb pokai rakhi taxi ado pumchai ki mi punumak amada yengdana chenari
koichen chenari taxi pokhai khibagi khonje loibu loifatri Shibaji terminus tagi thorak laga kesap amati magi partner kama ko hospital amada changsinki kama hospital da nongmai kapa hokre manaktugi police station da laiba economic branch ki ACP Sadanan Tantena nongmai makhol tabaga mi khara puraga sport auda tan thadana laki mahak phajana ready we hodringai mangon da maru panki soki ma bo asum kama hospital da admit tawre mawong charam de phibam charam de tanjadu da Mumbai emergency ni tanjadu da Mumbai ki ATS ki chief Hemant Karkarena control puki mag loinana ACP Ashok Kante amadi encounter specialist Vijay Saleskar lanbung da chongthabagi ready tawki Kama hospital da nongmai ka paleptri tabadagi Vijay Saleskar na police officer kharaga sport ta thonglaki Vijay Saleskar masamang na gari tharami sport adu da thunglam dai da ngasai gi makhoi ani asina mafam amada lumlaga nongmai kapsilaki Vijay Saleskar Ashok Kante amadi officer sing loina sikre police macha ama khaktang hinghauki adusu yamna sokle kasap amadi magi partner aduna sikraba police singa do gari dagi chingtharam laga mad tong laga thoraki amana thauri amana nongmai mi uba kapli matek ama thoraga gari ado tire puncture oike makhoi gi illegal mission ado matang sida loisin be akhrabani adubu laibak thibadi silver color machugi skoda gari ama thoraki makhoi na madu khamki matai manau tonglakpani makhoi ani bu chingtharam laga kesap amade abu Ismail na thauki gari do kesap na thaudi abu Ismail na thaubani adubu lambi da police mayam na thatlamle jatpham leikidre gari leifam leiti kesap na kapi nongmai amarom da police na su firing tawsile masida asagi Ismail ko base gari manung da sire nongmai maru na panduna adubu kesap ti siaudre ma tuminna laisinai thauna farba police assistant inspector Tukaram ko ma changsili kesap tagi nongmai munge tawbada khanghaudana kaplakki masida Tukaram ko police ase siki amasung mayam changduna kesap ase phare amarom da hotel Taj da mai kan chakli mi sing koichin chinari tanja se sathi ba mani Mumbai khak nikhiba natana inter world nikhrabani hotel Taj ngasai gi makhoi ani adun hostage semkhre mi ke hatokre angak padi makhoi adu da minung si supak pakta haibi ai makhoi gi khutta machal macha gumba kaya sibu ubadasu makhoi da minung si pokti hairi Taj hotel gi phibam asikhak nate apaw hotel Trident Oberoi gi phibam su mong chakidre kap na launari mi chenari karam matam da nongmai maru pangani khangdi Numidang pung tarain thoi takre operation haukibani pung mapan makhai dagi pung tarain thoi phabu chathari Mumbai da mai chakle amarom da commando police special force phujin narakle hojik phauda mi chamaga ama hene sire asokpa mi chaniga marfu taret muksure police mioi taramari sikre foreigner mapan yaukre matam adu phauda makoi taradu dagi mangati sikre amarom da Pradhan Mantri Manmohan Singh na emergency meeting tawi mana hai attack asi foreign country ga mari leina boy gani 27 November yaure nongthil wairam hotel Taj tagi mi khara puthok pangamle 27 November ki numidang wairam yaure police commando amadi militant singa ngayak matung da nongmai kap nari numidang ki pung 3 thoi henjilakhi 27 November gini operation lep tana chathari media da thinki camera video tawdana ba live tawdana ba masi risk oiningai ni khanduna 28 November gi irai numit ki nothili wairam yosilakle Oberoi amadi Taj ta kan operation chathari Oberoi dagi mi marfu trahum doi asok apan ga loina rescue tawre Oberoi gi operation loire mi kunmari gi asi bhakchang hotel manungta ta duna leram ba thengnare militant ani adu sikiramle aduga makoi dagi AK-47 rifle pistol na chingba phangki 28 November gi nongthil wairam yo phauda hotel Taj ki operation loitri helicopter amati commando na
mathak tagi landing tawi chairak sida Nariman house tagi mi manga sibagi paulaki asumna Nariman gi ani adubusu police na hatle Nariman da commando ama siki 28 November da entire numidang changki commando singa makoi ga nongmai kapna bada 29 November yosilakle masi obo phawo matam sida di hotel Taj da su operation loisanle operation asida makoi tara de ki makoi mapan sire America sab khak phau ki mangon da ki wari punumak tare makoi gi nakta satellite phone aduga yamna thak wang bu kuchu khalai ka eromi masigumba wari hane kisu ta khidri amasung thokchu thokidri nong nini do Mumbai nickhiba ni hotel Taj ki mathakta makoi leirami marak marakta grenade lang thoraki masigumba thabak asibu thamoi sengna yadaba phongdok naki amasung ekhoi su phongdokli kaya sathikraba attack no pung humputra mapan pung humpu mapan ni madugi thoudok adu changkiba mauda sikiba mara leitraba micham kayano angang nupi kayano madu sing adu ki pirang adu nakana da changdori yamna nungaitaba wathokni mauda lekhidaba police commando sing basu ekhoina salute tawi thagat ningai oi makhoi ki mateng na hinghobani loisinjara